MLA singna lengak semgani haibagi manglan kaidri president rule tha taruk sangdoklaga lengak semnara haiba laite haina MLA kunjake sona phongdokre Manipur sanna diba president rule asi lakaba August thada tha taruk phajilapaga maridainana haujik sathadiba parliament ki nungzumi phamda makhatana atopa tha taruk amaga sangtha hanapa parliament ki ayaba lomnabagi wakpham laklibase PR bu tha taruk amaga makha sangtharaga sangdok haliba tha taruk aduda lengak semmaloi haiba laite amasung athubu matamda lengak semba haibase party ki MLA ama oina amasung BJP ki thajabani haina Pasoi Assembly Constituency ki MLA sapang kunjake sona phongdokre Wafam singarang numidang waram tera kaitel the Imphal Bakery haina mengthonba bakery ama hangdokpagi thoramda pawmi singna hangba wahanggi pakum oina mahana phongdokhibani MLA na hai Manipur da BJP ki lenga athubada semlakani haiba thajai tawbatabu popular government ama semnabagi atmosphere adu hojik Manipur da leitribana miyam gi lenga ama semba yabagi atmosphere lakhanba changi hojik khudakta lenga ama senjiloraga lenga tuna puba ngamdrabadi amuk pia thambagi phibamda lakadawribra haina hangladuna asinguma phibam ama oirabadi lenga semada akaiba leiro haiba phibam adu laklaba matamda soidana semgani amasung phibam asi laknabasu kanna honari haina pakhumkhe mahana makhatana hai hojik lanjenaduna leiriba IDP sing masa masagi mayumda hanjindre aduga national highway singda free movement tawba yadre masigi mathakta hojik Manipur gi sing amadi tamda paina khiba kolai sing khongatpagi thabaksu mapung phadre haike under president rule sangdokpagi wafam hainariba sidi status ta thamlakpa lenga kon asi tha taruk phaga dawrabanida constitution gi matungena parliament ta puthoktabi yadabagi oigane adubu tha taruk amu sangdokle hairabasu sangdorakliba tha taruk adugi matam aduda lenga semlara habalaite lengak sembagi atmosphere adu hek laibaga soidana semgani haike panba yabadi February 13 2025 tagi president Draupadi Murmu na mangona constitution gi article 356 na piba power gi matungina numit asida block permission tawduna taragani to shiba Manipur legislative assembly bu suspended animation da thamlaga president rule salai rakhaba matung BJP gi MLA kayana anawba lenga am soidana semlagani amasung semlaklagani haibadagi hendoktuna BJP gi lengak ta sawgalambadagi handokraba NPP gi MLA amasung numit kharani gi mamangta mathang tha August ki ahanba chayol phawbagi manungda Manipur da miyam gi lenga ama soidana leragani haina miyam tinba thoram amada phongdokpa laikhrabani masagi mathakta political party kharagi apunba front ne haiba amanaso numit kharani gi mamangda babu parada laiba political party amagi office ta pangtokpa pawgi mifam amadaso chap manana mathang tha gi ahanba chayol phawbagi manungda Manipur da anawba lenga ama soidana leragani haibagi wafam su phongdokhibani Lam henjana yum sajelo haiba law da yaudi haina DC na phongdokre building by law da government ki khaslen amasung atopa lam henjilaga yum sajelo haiba yaudi haina Imphal West ki deputy commissioner Mayang Lambam Rajkumar na phongdokre wafam singarang RK Fortune Developers Private Limited ki managing director RK Rameshona sponsor tawduna Pasoi Assembly Constituency ki manuksanna sangangai da laiba Daina Computer Center da miyamda computer gi lairik yenthokpaga lunana lem na computer tambagi training program hokdokpagi thoram da dokibane thoramadu da DC na hai hojik Imphal West district ke manungsana tongan ba subdivision singda masagi asengba patalendagi hendoktuna kanglon kaina footpath amasung lam khopsinduna building amadi tongan ba structure ke sajliba sing takthokwa amasung lokthokpagi thabak sing district administration gi miyeng makha da sathari taba asida sahi yamlaba ariba building amasung structure oirabasu madu lona yadaw mong da sakhiba amadi miyam da apanba akaiba piraklabadi lokthokpa tabane haiba wafam thamladuna kanglon kaina lam khopsinduna sajilamba sing takthokpagi thabak district administration sathariba se miyam gi yai fanabane miyam na rule of law ngak na satpa mathau tai haike DC na hai tungkoiba asano miyeng amaga loinana hojik kanglon kaina sajilamba building amasung structure kaya eviction tawduna semdok sadok tawriba sina miyam da nungai taba khardi adumok thohangani adubu thabak singa se tungkoina kana ba pigani haina khanthaba matam oire haina su phongdokhi eviction asiga mari lenana mangjawnana lenga ke authority na notice thoktuna miyam da khangan ki haiba wafam thamladuna DC na hai kanglon kaina lam khopsenduna sajilamba structure sing masa na sidok na ba khangan kharba matungda lokthoklamdaba sing lenga na lokthokpagi thabak sathabani haina su phongdokhi Meghalaya lekakna unskilled silmisingi minimum wage nomada lupa songaga nipumatoi oyankre Meghalaya lekakna labor department na thopa notification amana state sida lairiba unskilled silmisingi minimum wage ase nomada lupa songaga nipumatoi de hengale haina khangalakre variable dearness allowance yauriba anawba khusumalgi structure ase sahi asigi haukiba April amadagi paduna chanaba hauragani semi skilled silmisingi na nomada lupa songaga marpuhumdoi skilled silmisingi na nomada lupa 7 kun
ꯀꯨꯟꯒꯃꯔꯤ ꯑꯃꯗꯤ highly skilled ꯁꯤꯟꯃꯤꯁꯤꯡꯒꯤꯗ ꯅꯣꯡꯃꯗ ꯂꯨꯄꯥ 735 ꯁꯥꯔꯒꯅꯤ ꯅꯧꯅ ꯔꯤꯚꯥꯏꯁ ꯇꯧꯔꯕ ꯈꯨꯠꯁꯨꯃꯟ ꯑꯁꯤ ꯕꯦꯁꯤꯛ ꯗꯦꯂꯤ ꯋꯦꯖ ꯑꯃꯗꯤ BDAꯒꯤ ꯀꯝꯄꯣꯅꯦꯟ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅ ꯑꯟꯁ꯭ꯀꯤꯜ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯤꯅꯤꯃꯝ ꯋꯦꯖ ꯂꯨꯄꯥ 991 ꯑꯁꯤꯗ ꯕꯦꯁꯤꯛ ꯗꯦꯂꯤ ꯋꯦꯖ ꯑꯣꯏꯅ ꯂꯨꯄꯥ 915 ꯑꯃꯗꯤ BDA ꯑꯣꯏꯅ ꯂꯨꯄꯥ 13 ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯅꯧꯕ ꯈꯨꯠꯁꯨꯃꯟꯒꯤ ꯔꯤꯚꯤꯖꯟ ꯑꯁꯤ ꯌꯦꯡꯂꯨꯕꯗ ꯇꯣꯉꯥꯟꯕ ꯀꯦꯇꯦꯒꯣꯔꯤꯒꯤ ꯁꯤꯟꯃꯤꯁꯤꯡꯗ ꯈꯨꯠꯁꯨꯃꯟ ꯂꯨꯄꯥ 13ꯇꯒꯤ ꯂꯨꯄꯥ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯦꯟꯒꯠꯂꯛꯄ ꯎꯠꯈꯤ ꯔꯤꯚꯥꯏꯁ ꯇꯧꯔꯕ ꯈꯨꯠꯁꯨꯃꯟ ꯑꯁꯤ ꯃꯦꯘꯥꯂꯌꯒꯤ ꯁꯦꯗꯨꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ 19ꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯥꯏꯅꯤꯡ ꯁꯦꯔꯤꯀꯜꯆꯔ ꯗꯣꯃꯦꯁꯇꯤꯛ ꯋꯥꯔꯛ ꯇꯦꯂरिꯡ ꯋꯥꯔꯛꯁꯣꯞ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯔꯦꯖꯤꯁꯇꯥꯔ ꯐꯦꯛꯇꯔꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯦꯖꯨꯑꯦꯜ ꯅꯠꯇ꯭ꯔꯒ ꯀꯟꯇꯤꯟꯖꯦꯟꯠꯅꯆꯤꯡꯕꯁꯤꯡ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯁꯤꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯅ ꯅꯨꯄꯤ एम्प्लॉयीꯁꯤꯡꯗ ꯇꯞ-ꯅꯞꯄ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯁꯨꯡ ꯑꯀꯧꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠꯇꯅꯕ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯅ ꯊꯥꯛ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ एम्प्लॉयीꯁꯤꯡꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯀꯣꯗꯤꯡ ꯈꯪꯍꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯥꯔꯤ ꯁꯜꯋꯥꯔ ꯀꯥꯃꯤꯖ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯆꯝꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯅ ꯅꯨꯄꯤ एम्प्लॉयीꯁꯤꯡꯅ ꯑꯀꯧꯕ ꯑꯃꯗꯤ ꯇꯞ-ꯅꯞꯄ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠ ꯆꯥꯗꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 21ꯗꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯨꯄꯤ एम्प्लॉयीꯁꯤꯡꯅ ꯑꯆꯝꯕ ꯐꯤꯔꯣꯜꯁꯤꯡ ꯑꯆꯝꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯑꯆꯝꯕ हिजाब सेतना मथौ तौनब याथंग पीखिबने नुपासिंगनसु खुदांग सांबी नत्रगा खुदांग तेनबी अचंब फुरित लिटपा मसुंग अचंब खुंग्राव सेतनबा कनबा वाफम बांग्लादेश बैंक की माइकैदगी थमखिबने एम्प्लॉयीसिंगना बांग्लादेश बैंकना थमखिबा वाफमसिंग असे थवैद्रबदी मखोइगी मथक्ता डिसिप्लिनरी एक्शन लखुटकनी हाइदि बांग्लादेश बैंक की एग्जीक्यूटिव डायरेक्टर अमसुंग वांगांगलोय अमा ओइबा आरिफ हुसैन खानना फोंदोरकपा वाफम अमदा बैंक असिना पीरिबा गाइडलाइन असिना इंस्टीट्यूशनदा फिजेट सक्सासिंग यूनिफॉर्म ओइना थमनबगी मतंगदा लखलकप खोंथांग अमनि हाइदि खोंथांग असि थासिगि 28दगी चनबा हौरे अमसुंग लौरक्लिबा फिरेबसे इंस्टीट्यूशनदा लिंजेन मानबगी थाक वांखरहनबा अमसुंग थबक सुफमसिंगदा चप मानबा मियेंग थमबगा लोइनना अमना अमगि मथक्ता पांदबा मियेंग थमनदनबगी थौरांग अमनि हाइके बांग्लादेश बैंक स्टाफ रेगुलेशन 2003 गी सेक्शन 39 गी मतुंगिना नुपी एम्प्लॉयी सिंगी मवंग मतौसिगदा कुपना येंगसेनबगा लोइनना सेक्सुअल हरासमेंट का मरी लेनबा वाकासिंग लैरबदी नुमित 30 गी मनुंगदा ह्यूमन रिसोर्स डिपार्टमेंट अमगी मखादा सेंबा कमिटीदा इन्फॉर्म तौरकदबनि हाइरि बांग्लादेश बैंक ता अनौबा एम्प्लॉयी किया संगलपना मरम ओइदुना मखोइगी वखलोन अमसुंग थक्सी खासिदा कांगुन चुबना थमनबगी मतंगदा लौखलक्लिबा अनौबा ड्रेस कोड की चना कांगुन असे खुदपता ngakna चटकदबनि हाइके President Trumpna US farmsingna China unit semgatpa amasung India gi sinmising ne payararoi hana phongdokre US President Donald Trumpna American technology company singna China unit sing semgatpa amasung pothok sing pothoknabagidamak India gi sinmising ne payararoi hana akanba wafam thamkre America gi technology company singna makhoi gi unit sing miramda thamdanaba akanba wafam thambaga loinana mahakilu sing makhada asiguma thawong sing makhata na sathaba yaroi hana su section warol thamkre Washington DC da pangthokpa AI Meta wangaladuna Donald Trump na hai America ge farm sing na miram da makhogi unit sing hangdokpa amasung pothok pada India ge sinmising sizinabana America ge masa singbo mirai bu ge thawong ama satharagli haidi matam sangna dagi America ge technology industry sing na radical globalism chathaduna lakpaga loinana masing yamlaba America ge mioi million kiabu mapungning pelhandabata natana makhoibu mirai bire haina president na phongdokhi miram da America ge company sing na makhogi unit sing hangdokpa amasung America da leiriba company sing da India masa sing mathok tohonba sina America ge ning tamba sing da khudong chaba lawre haina su USA ge asoba technology company sing da maral sikhi President Trump na artificial intelligence da leba asina mangjil thana ba wapam thamkhibaga loinana America first haba wakalona du ngakna chatkadabani haidi Sahi Samagi Manunda Amutang Topa Makalgi Sojagraha August Anida Ugadori Hadi Yamna Tangna Topa Thong Amo in a Sahi Samagi Manunda Amutang Topa Makalgi Sojagraha August Anida Uba Pangadori Kumato Suba Sahi Sagi Oina Quaidagi Nixinga over Makalgi Sojagraha Asi Sahi Sama Lega Amuhana Uba Pangani Hadi August Anida Uba Pangadori but Sojagraha Asi Malemgi Tongan Bamapam the Labor Myokiana Uba Pangani Quaidagi Nixinga over Wafam Amahaiba Taragadi Handaki Sinamatam Sanga Toba Sojagahan oigadori numit ki mangal puna mak thana khumjin khiba maramna minute tarukka second kun gumdoi malemgi mafam kyamarum da mangal amata phangbangam loi hairi asiguma makhal gi sujagraha asi kumja 1991 gi matung tarapada amukta phawba thopa laikhidre haujuk phawba gi oina malem da thokiba khwaidi gi matam sangba sujagraha na de 743 BC gi jun taramanga da thokiba minute taret ka second kun gani pan sangba sujagraha na oire akanga isingi report matungina asiguma makhal gi matam sangna sujagrahan tawbagi thawng asi kumja
ꯄꯨꯟꯖꯥ 2114ꯒꯤ ꯖꯨꯂꯥꯏ 13ꯇ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯒꯅꯤ꯫ ꯑꯥꯒꯁ 2ꯒꯤ ꯁꯨꯔꯖꯒ꯭ꯔꯍꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3:33 ꯇꯥꯕꯗꯒꯤ ꯍꯧꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 5:59 ꯐꯥꯎꯕ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 10ꯗ ꯒ꯭ꯔꯍꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯈꯛꯇꯃꯛ ꯎꯕ ꯐꯪꯒꯅꯤ꯫ ꯆꯍꯤꯆꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯁꯨꯔꯖꯒ꯭ꯔꯍꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯒꯗꯧꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯤ ꯈꯥ ꯊꯪꯕ ꯁ꯭ꯄꯦꯟ, ꯅꯣꯔꯊ ꯑꯃꯦꯔꯤꯀꯥ, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, ꯌꯦꯃꯦꯟ ꯑꯃꯁꯨꯡ ꯁꯣꯃꯥꯂꯤꯌꯥꯅꯆꯤꯡꯕꯅꯤ ꯍꯥꯏꯔꯤ꯫